Bhangarh hairiba konung asigi maramda mayamna wari kaya ama tabiramlagani haiduna khanjai. Tabiramdragasu adomna hojik I button da hapsaramliba video asida nambiduna Bhangarh hairiba konung asida thokiba thokdok adugi maramda khangbiba ngamgani. Adubu ngasi aina mayamda lijagadoriba wari asi targa adomna kidaba ngamloi haiduna khanjai. Ajay kauba paranormal expert amana Bhangarh hairiba konung asigi manunggi asengba wari adu khangnanabagi damakta mafam aduda ahing athengbada chatnanaba plan ama silami. Ajay gi nupi Priyanadi mahakpu mafam aduda chatnanaba haiduna yamna kanna haijarami. Adubu ajayna mahaki wafam adu tabiramde amadi mafam aduda chatkani haiduna chapyungna leplami. Numid adugi ahing athengbada mahak Bhangarh da chalami amadi Bhangarh da yauraklami. Mahakna mafam adu yauraba matungda mahakna mafam adugi akoibada mi amata leiba uramde. Mahak konung adugi manungda chumtring changlami. Konung adugi manungda hek changbaga ajayna mahaki maningda madam chuppada kanagumba ama mahaka loinana chatpagi makhol ama tarami. Adubu mahakna maning leithoklaga hek yengbada mahakna kanamata leiba uramde. Ajayna mahaki maningda inarakpagi makhol adu thausadana konung adugi manunggi photo kaya ama kaptuna leirami. Mahakna mafam adugi laimaigi yumbigi amadi monggi faklangsing adugi photo kapla duna konung adugi manungda changlami. Tapna mahak photo kapla duna konung adugi haifet yamna manung fau changlami. Mahakna konung adugi manungda chakliba makai mahaki maningda inarakpagi khonjel adusu payalgi chan lauba khonjel aduda olaklami. Adubu mahakna leptuna maning leithoktuna hek yengbaga payalgi khonjel adusu chap leplami. Maduda ajayna khudakta mahaki phone adu puthoklami amadi phone adugi phone camera adu on tawduna maningda yengnanaba yamna kanna honarami. Adubu ajayna mahaki mobile adugi phone camera aduda mahaki maningda nupi ama sari angangba setuna leptuna leiba urami. Nupi adugi mamay adu yamna thina soklami amadi nupi adugi mamay adu ina nga sangangna pungluplami. Sari angangba amadi ina nga sangangna pungluplaba nupi adubu ubada ajaygi makutagi mahaki mobile phone adu nanthokduna leimaida taki. Ajayna mukasu maning leithoktuna yenglami adubu mahakna mukasu mahaki maningda kanamata leiba uramde. Mahakna taramba payalgi makhol adusu amuka hena hauraklami. Makhon adu tabada hojik ajay mathamoida khara kitum tawba ama hauraklami. Ajayna makhada taaduna leiriba mahaki phone adu khulami amadi mafam adudagi kanna chenduna thoglakhi. Mahaki nupi Priya gari manungda famduna mahakpu ngaiduna leirami. Ajay yamna kina konung adudagi chenduna laklami amadi gari adugi thong adu hangdoktuna gari adugi manungda tumina famduna leirami. Maduda Priyana kaidaurage nangbo nangna adugi yamna pakhaliduna karigino haiduna hanglami. Adubu ajaydi karimata khumdana tumina famduna leirami. Ajayna gari adu thauge haiduna taurami adubu gari adu start tawba yaramde. Matang aduda ajayna mahaki garigi rear view mirror aduda yenglubada konung manungda mahakna urakiba sari angangba setpa nupi adu mahaki garigi maninggi seat aduda famduna leiramba uki. Maduda ajayna amukasu maning leithoklage yenglami adubu handaksu mahakna kanamata leiba uramde. Nupi adubu mahakna mamin mamangda uba sungphang phanglamde. Ajay madu ubada adugi matikta pakhalami habda mahak gari adugi manungda wantharami. Priyana khudakta uchinna china gari adubu start tawrami amadi gari adubu thawduna ajaybu mafam adugi anakpa hospital amada putuna chalami. Ajayna wakal taraklaba matungda mahakna mahaki camera adu loktoklami amadi mahakna konung adugi manungda kaplakhiba photo sing adu yengba haurami. Mahakna photo pumnamakta sari angangwa setpa nupi adu leptuna leiba urami amadi nupi aduna ajaybu munna yengduna leptuna leirami. Matang aduda hospital adugi nurse amana tray amada ajaygi hidak amadi ligligi glass amada ising putuna mahaki manakta laklami. Ajayna mukasu ligligi glass aduda sari angangba setpa nupi adugi mami taaduna leiba urami. Nupi adubu ubada ajay angawba magom koilaw lawba hawraklami. Ajayna glass adubu tray mathaktagi lawrami amadi laimaida langduna thugairami. Glass adu laimaida machet taaduna leirami. Laimaida taaduna leiriba glass machet sing aduda ajayna sari angangba setpa nupi adugi mami ngakta taaduna leiba urami. Amadi ajayna taramba payalgi makhol adusu kanna taba hawraklami.
Payalgi makhol adu tabada Ajayna mahaki mana adu makhut ani aduna kanna mensilami amadi kanna lauba horaglami. Ajayna mahak wakal khanbang amagi pangal adu mangkibagum taurami. Ajay masadu yamna pakhalami amadi angawa magum koilau lauduna lerami. Ajaygi mataw adu bada doctor na injection ama kaptuna mahakbu tumhalami. Adubu Ajaygi nupi Priyanadi mahaki phone adu yengbadadi photo sing adu loina normal oirami. Adubu mahakna mobile aduda video amadi urami. Video aduda Ajay yamna pakhalami amadi yamna kirami. Adubu video aduda Ajay natana atay kanamata yauramde. Priyana mahaki nupa Ajayna Bhangarh gi manungda karigumba angakwa posak amadi urure. Amadi posak aduna mahaki nupagi maningda koinina aduna leire haiduna khanki. Numit kaya hokrabasu Ajayna mixel natraga glass ta sari angangba setpa nupi adubu uduna talerami. Amadi payalgi chan lauba makhol adu taduna lerami. Matamna hokibaga loinana Ajay hanagum normal oiraktuna pungpha farami. Adomna kari khalli masi pumnamak asi Ajaygi wakhalna oiramgadra natraga Ajay tasengnamakki mental health problem leiba nupa ama oibana mahakna nupi adubu ukiba oiramgadra natraga sari angangba setpa nupi adu tasengnamakki bhoot nupi ama oiramgadra haibadu comment ta soitani ibiramu. Facebook ta Manipuri horror story gi Facebook page fu follow tobiramu. Loinana karigumba wari asu mayamna pambi taragadi channel asibu subscribe tawiramu amadi video asibu like and share amam ta tawiramu. Mathangi video da amuk unarasi habsiga loinana yangkupam loyangan mana mayam pumna mukti kainabagi yathang nizari.